Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi muglobirasi Eigi Thamoigi Ningaichaobi 15 suba tangkal ngasaidagi sanariba wari singado suhin sanagi maramda chingsangda wa khara hange haina changlatliba Anjalina thongjil marumdagi tarami wari singado tarubada Anjali mamittagi mapi sinthakiba khanghaude suhin sanana hairakpa adu tahaudrabasu chingsangna hairiba singadudi tahobana masa adu pakhatpana thak nigle adudagi khonglei tuna chingsangi kada kaptuna chensilei matawaduda chingsangsu ipa pakhana haire bima kedore kai kapino chingsangna hangliba adu Anjali kapna wa adu matat haire sir do kayuina wa adu mapung phana haiba ngamlamde suhen sanaga maga wari sanabado Anjali na takra haiba chingsang su khangli chingsang Anjali gi makokta tapna nan thabiduna hairaklami si kappalo to obema handakti Anjali kapna wana hairaklami kamcha sir do kaidore haino chingsang mai thongda momonok sinaduna haire kaistodida chingsang na dumna hairabasu Anjali kappa tokti higik su laure adubu machinduna wa matat su adum hairi sir do blood cancer wa adu loiba nangdi chingsang na thattuna hairei si bima kappa do kamcha nangna khangningliba singado haige kappa dudi to ateina taraga maram hanglaklabadi pakum pipam khangloi chingsang na haibagi matungina Anjali su kappado toknaba phanakana honari adubu hik tawduna leiri chingsang table da leiriba ising bottle adu lauraga Anjali da pirei Anjali su bottle adu lauduna ising adu khara thai ngai haki matung Anjali su kappa pharakle chingsang wa adu lotpana kanararoi nongmadi soidana khanglak tawba leiraba wafam ama oibana asingba adu hairagi khana khalami adudagi Anjali bu tapna kaurei bima chingsang na kauriba adu Anjali khumlakte makok tamak nomlei chingsang su makha tana tapna hairei noi sir suhin sanase leukemia haiba blood cancer makhaladuna naraba misak amani suhin sanagi anabadu karino khanglaba Anjali mamittagi mapi tapna sintharei wa sunganglakti mangduna leikre chingsang su sor mapi ama hondoklaga makha amuk tarei haurakpada khangaudabana asi yona soksinkhibani adugane suhen nasu nangbu nuksijabani adubu suhen sanada anabagi maramda kari swaigano khangdaba saw madu natrabadi ma wakhal yamna nuwaikiroi handakti Anjali mitluda pirang sintha khonjel adu tanik na hairaklami kamcha aduga karigi mana school da oja oirino school da mahiroi miyamga leirabadi awaba kakthuina mana namduna atinba matam kharasidi mahiroi singa loinage haibagi mayamna thingba ngamdabani masi haiduna atopa wari kharasu chingsangna lirami wari singadu taba loirabada Anjali phamlambadagi pukhagatuna chingsangda karisu hairamda masadu manglaga kadudagi thokri chingsangsu Anjali gi matawadubu nungaitani yenghauri Anjali magi kade hek changlakpaga mobile adu satpai khatuna chinglegi number da call tawrami adubu number adu switch off hairakpa duda ngasai chingleina mamagi number do oina tawro hairakpadu khangning amung ningsinglaktuna mamagi number da tawrami somdei bechasu call adu phat paikhali hello kapning badu wana khangsinduna Anjalina ma chengleibu wa adu haiba loidringai ibechana nofet tawraga hairei hoi pahelake masi haiduna machagi kada laktuna phone adu piramlaga amuk thokre
ꯆꯦꯡꯂꯩꯁꯨ ꯃꯃꯥꯅ ꯄꯤꯔꯝꯕ ꯐꯣꯟ ꯑꯗꯨ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯒ ꯍꯜꯂꯣ ꯑꯟꯖꯂꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯅ ꯊꯤꯡꯒꯠꯂꯝꯕ ꯃꯄꯤ ꯑꯗꯨ ꯑꯟꯖꯂꯤ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ ꯆꯦꯡꯂꯩꯗꯤ ꯑꯟꯖꯂꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯅꯪ ꯀꯩꯗꯧꯔꯦ ꯑꯟꯖꯂꯤ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯆꯦꯡꯂꯩ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯆꯦꯡꯂꯩ ꯃꯥꯒꯤ ꯆꯥꯅꯖꯕꯤ ꯃꯇꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯑꯟꯖꯂꯤ ꯐꯖꯅ ꯋꯥꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯤꯔꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯔꯛꯇꯨꯅ ꯀꯞꯅꯤꯡꯕ ꯑꯗꯨ ꯋꯥꯅ ꯈꯥꯡꯁꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯔꯗꯣ ꯂꯨꯀꯦꯃꯤꯌꯥꯅ ꯅꯥꯔꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯂꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯦꯡꯂꯩ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯇꯞꯊꯗꯨꯅ ꯃꯇꯥꯔꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯁꯤ ꯀꯞꯀꯅꯨ ꯀꯞꯄꯇꯣ ꯍꯧꯖꯤꯛ ꯑꯁꯨꯛ ꯆꯥꯎꯈꯠꯂꯁꯤꯗꯤ ꯂꯥꯌꯦꯡꯂꯒ ꯂꯣꯏꯔꯦ ꯅꯪꯅ ꯇꯝꯕ ꯁꯦꯅꯤꯌꯔꯈꯩꯅ ꯁꯥꯟꯅꯩ ꯍꯥꯏꯕ ꯋꯥꯔꯤꯗꯣ ꯆꯨꯝꯃꯦ ꯃꯗꯨ ꯃꯇꯝꯗꯨꯗ ꯁꯔꯁꯦ ꯂꯥꯌꯦꯡꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯈꯔꯁꯤꯗ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯈꯔꯇ ꯑꯣꯏꯔꯁꯨ ꯀꯥꯎꯅꯕ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯌꯦ ꯆꯦꯡꯂꯩꯁꯨ ꯋꯥꯔꯤ ꯑꯗꯨꯗ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯥ ꯀꯞꯂꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯟꯖꯂꯤꯗ ꯈꯪꯍꯜꯂꯝꯗꯦ ꯑꯟꯖꯂꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯦꯡꯂꯩ ꯑꯗꯨꯒꯅꯦ ꯁꯔꯅ ꯑꯩꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯌꯦ ꯆꯦꯡꯂꯩ ꯍꯟꯗꯛꯇꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯔꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯦꯡꯂꯩ ꯆꯦꯡꯂꯩ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯀꯞꯅꯤꯡꯕ ꯂꯩꯔꯕꯁꯨ ꯋꯥꯅ ꯈꯥꯡꯁꯤꯜꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯃꯔꯨꯞꯀꯤꯗꯃꯛ ꯑꯟꯖꯂꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤꯒꯗꯕ ꯃꯥꯁꯨ ꯌꯥꯎꯅ ꯀꯞꯁꯤꯜꯂꯕꯗꯤ ꯑꯟꯖꯂꯤꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯁꯤ ꯈꯜꯂꯛꯄꯗ ꯆꯦꯡꯂꯩ ꯀꯞꯄ ꯑꯗꯨ ꯂꯦꯞꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯅꯣꯡꯃ ꯆꯠꯂꯨꯁꯦ ꯁꯔꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯀꯣ ꯑꯩ ꯁꯔꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯃꯗꯤ ꯌꯥꯕ ꯇꯥꯕ ꯍꯣꯏ ꯌꯥꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯀꯞꯇꯕ ꯇꯥꯕ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯦꯡꯂꯩꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯞꯄꯗꯤ ꯆꯠꯂꯣꯏꯀꯣ ꯆꯦꯡꯂꯩ ꯑꯩ ꯁꯔꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯆꯦꯡꯂꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯃꯇꯥꯔꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯕ ꯑꯗꯣ ꯀꯞꯀꯅꯨꯀꯣ ꯇꯣ ꯑꯗꯨꯅꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯗꯣ ꯀꯞꯀꯅꯨꯀꯣ ꯍꯣꯏꯕ ꯆꯦꯡꯂꯩꯁꯨ ꯑꯟꯖꯂꯤꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯃꯄꯤ ꯑꯗꯨ ꯁꯤꯡꯊꯔꯛꯏ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯇꯁꯦꯡꯅ ꯃꯥ ꯊꯃꯣꯏ ꯁꯣꯛꯂꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ ꯀꯅꯥꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯝꯒꯅꯤ ꯀꯝꯆꯥ ꯑꯩ ꯋꯥꯔꯦ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯀꯝꯆꯥꯗꯒꯤ ꯂꯥꯞꯊꯣꯛꯂꯨꯕꯅ ꯍꯦꯟꯅ ꯋꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯁꯦ ꯊꯦꯝꯕꯤꯔꯣꯕ ꯀꯝꯆꯥ ꯆꯦꯡꯂꯩ ꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯣꯟ ꯇꯧꯏ ꯑꯗꯨꯗꯒꯤ ꯈꯨꯗꯛꯇ ꯆꯤꯡꯁꯥꯡꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯣꯝꯗ ꯆꯤꯡꯁꯥꯡꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯦꯡꯂꯩꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯑꯉꯥꯡ ꯃꯆꯥ ꯆꯦꯡꯂꯩ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯀꯝꯆꯥ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯦ ꯑꯆꯨꯝꯕꯔꯥ ꯆꯤꯡꯁꯥꯡꯗꯤ ꯆꯦꯡꯂꯩꯅ ꯑꯗꯨꯝꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯑꯉꯥꯡ ꯀꯩ ꯀꯞꯄꯤꯅꯣ ꯁꯔ ꯁꯨꯌꯦ ꯅꯥꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯤꯡꯁꯥꯡ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩ ꯆꯦꯡꯂꯩꯁꯨ ꯀꯞꯅ ꯀꯞꯅ ꯂꯥꯎꯈꯠꯂꯛꯏ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ ꯀꯝꯆꯥ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯁꯨ ꯃꯄꯤ ꯁꯤꯡꯊꯔꯛꯏ ꯇꯞꯅ ꯈꯨꯝꯂꯛꯏ ꯆꯨꯝꯃꯦ ꯑꯣ
ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯁꯨꯍꯦꯟꯅ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗꯦ, ꯑꯗꯨꯃꯛꯅ ꯃꯥꯒ ꯅꯛꯅꯕ ꯃꯤ ꯈꯛꯇꯅ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯈꯪꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯌꯦꯡꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯆꯦꯡꯂꯩ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ, ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯁꯔꯅ ꯄꯣꯊꯥꯔꯒ ꯂꯩꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯑꯣꯖꯥ ꯑꯃꯨꯛ ꯑꯣꯏꯔꯤꯗꯣ? ꯆꯤꯡꯁꯥꯡꯁꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯀꯅꯥꯅꯁꯨ ꯊꯤꯡꯉꯨꯕ ꯉꯝꯈꯤꯗꯦ꯫ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯃꯍꯩꯔꯣꯏ ꯀꯌꯥꯒ ꯂꯣꯏꯅꯕꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯁꯨ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯇꯃꯛ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯆꯤꯡꯁꯥꯡ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯤꯡꯊꯔꯛꯏ꯫ ꯆꯦꯡꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛꯅ, ꯁꯔꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯀꯥꯝꯆꯥꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤꯀꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯋꯥꯔꯤꯗ ꯁꯨꯍꯦꯟ ꯁꯅꯥꯁꯨ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯔꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯣ ꯀꯥꯝꯆꯥ꯫ ꯄꯨꯒꯅꯤ, ꯃꯥꯅꯁꯨ ꯅꯣꯏ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯆꯦꯡꯂꯩ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯁꯤ ꯀꯞꯀꯅꯨ ꯉꯥꯡꯃꯆꯥ, ꯀꯞꯄ ꯇꯣꯛꯑꯣ꯫ ꯆꯦꯡꯂꯩ ꯈꯨꯝꯂꯛꯇꯦ, ꯐꯣꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯕꯦꯆꯥꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯦꯡꯂꯩꯁꯨ ꯀꯞꯂꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯆꯪꯉꯛꯄꯒ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯏꯕꯦꯆꯥꯁꯨ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯆꯦꯡꯂꯩ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯂꯤ꯫ ꯏꯕꯦꯆꯥ ꯍꯦꯟꯅ ꯄꯥꯈꯠꯈꯤꯗꯨꯅ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯑꯁꯨꯝꯅ ꯀꯞꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯈꯔ ꯉꯥꯡꯂꯝꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯝꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏꯅꯦ꯫ ꯆꯤꯡꯁꯥꯡꯗ ꯀꯣꯜ ꯇꯧ, ꯃꯃꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯆꯦꯡꯂꯩ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯈꯠꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯇꯞ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨ ꯀꯛꯇꯅ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯩꯔꯝꯂꯤ꯫ ꯆꯦꯡꯂꯩ ꯄꯥꯈꯠꯅ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯏꯕꯦꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯁꯦꯡꯅ ꯈꯪꯂꯝꯗꯦ꯫ ꯃꯃꯥ ꯃꯆꯥ ꯍꯥꯏꯗꯨꯅ ꯄꯜꯂꯤꯕ ꯑꯗꯨꯅ ꯀꯅꯥꯕꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯁꯣꯝꯗ ꯆꯦꯡꯂꯩꯁꯨ ꯐꯣꯟ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯄꯥꯏꯈꯠꯂꯣꯗꯅ ꯊꯣꯏꯕꯤ꯫ ꯆꯦꯡꯂꯩ ꯀꯞꯂꯨꯕꯒꯤ ꯃꯈꯣꯟ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯄꯥꯏꯔꯔꯣꯏꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯑꯣꯐ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯏꯕꯦꯆꯥꯁꯨ ꯀꯣꯜ ꯇꯧꯔꯤꯕ ꯑꯗꯨ ꯆꯤꯡꯁꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯤ, ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯪꯂꯛꯏ꯫ ꯆꯤꯡꯁꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯂꯤꯔꯥ? ꯆꯦꯡꯂꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯠꯇꯦ, ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯁꯦ? ꯍꯟꯗꯛꯇꯤ ꯆꯦꯡꯂꯩ ꯃꯃꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯦꯅ ꯍꯥꯏꯌꯦ꯫ ꯆꯦꯡꯂꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯆꯥꯁꯨ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯀꯞꯂꯤꯁꯤꯗꯤ꯫ ꯃꯃꯥꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯕꯅꯣꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯆꯦꯡꯂꯩ ꯈꯨꯝꯗꯦ, ꯑꯗꯨꯝ ꯀꯞꯂꯤ꯫ ꯏꯕꯦꯆꯥ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯈꯤꯇꯪ ꯇꯧꯕꯩꯁꯨ ꯀꯞꯄꯁꯦ ꯃꯃꯥꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯆꯦꯡꯂꯩ ꯃꯄꯤ ꯅꯧꯏ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯎꯕ ꯌꯥꯗꯦ, ꯇꯥꯕ ꯌꯥꯗꯦ, ꯑꯗꯨꯝ ꯀꯞꯀꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯆꯦꯡꯂꯩ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯦ꯫ ꯎꯕꯨ ꯎꯔꯕꯗꯤ ꯃꯥꯅ ꯉꯝꯖꯕ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯦ ꯈꯟꯖꯕ ꯑꯉꯥꯡꯅꯤ, ꯄꯥꯡꯁꯨ ꯄꯥꯡꯂꯤꯕꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯣꯐ ꯍꯥꯏꯔꯛꯂꯦ꯫ ꯆꯤꯡꯁꯥꯡ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯤ, ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯏ꯫ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯍꯦꯂꯦꯅꯥꯕꯨ ꯋꯥꯈꯜꯗ ꯆꯣꯡꯊꯣꯔꯛꯏ, ꯑꯗꯨꯗꯒꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯍꯦꯂꯦꯅꯥ ꯅꯠꯇꯅꯗꯤ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧ, ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤꯕꯅꯤꯅ꯫
ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯆꯤꯡꯁꯥꯡ ꯁꯨꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯛꯏ. ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯕꯁꯅꯨ. ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯃꯥꯅꯆꯥ ꯑꯅꯤꯁꯨ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯥꯕ ꯐꯪꯒꯅꯤ. ꯑꯩꯁꯨ ꯑꯊꯨꯕꯤꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ. ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯗꯁꯨ ꯑꯟꯖꯂꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯝꯗꯦ. ꯀꯥꯅꯟ ꯀꯨꯃꯥꯔ ꯆꯥꯛ ꯑꯗꯨ ꯀꯣꯊ ꯀꯣꯊꯅ ꯍꯥꯏꯔꯛꯏ. ꯑꯦ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯁꯨꯗꯨꯕꯨ ꯆꯥꯛ ꯈꯔ ꯊꯦꯝꯃꯒ ꯄꯤꯖꯧꯗꯅ. ꯅꯨꯃꯤꯗꯥꯡꯗ ꯆꯔꯥ ꯍꯦꯟꯕ ꯐꯠꯇꯦ. ꯍꯣꯏ ꯕꯕꯥ. ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯆꯤꯡꯁꯥꯡꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯐꯠ ꯍꯥꯏꯔꯛꯏ. ꯕꯦꯝꯃꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦꯅ ꯍꯥꯏꯔꯤꯃꯇꯗ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯆꯥꯁꯤꯜꯂꯦ ꯍꯥꯏꯕꯅꯤ. ꯂꯨꯍꯦꯟꯕꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯈꯔ ꯆꯥꯁꯤꯟꯕꯅꯗꯤ ꯐꯩꯗꯅ. ꯆꯥꯅꯤꯡꯗꯅ ꯅꯝꯗꯅ ꯆꯥꯁꯤꯜꯂꯒ ꯑꯃꯨꯛ ꯅꯥꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯀꯥꯅꯟ ꯀꯨꯃꯥꯔꯅ, ꯍꯣꯏ ꯍꯣꯏ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯁꯨꯅꯟꯗꯁꯨ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯊꯧ ꯇꯧꯈ꯭ꯔꯦ. ꯑꯟꯖꯂꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗ꯭ꯔꯤ, ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯤ. ꯃꯁꯤ ꯈꯪꯂꯕ ꯆꯤꯡꯁꯥꯡꯅ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯍꯩꯖꯤꯟꯗꯨꯅ ꯃꯇꯩꯃꯕꯨ ꯑꯟꯖꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯗꯅꯕ ꯐꯥꯖꯤꯜꯂꯤꯕꯅꯤ. ꯑꯟꯖꯂꯤ ꯃꯄꯤ ꯇꯥꯅ ꯃꯪꯗꯨꯅ ꯂꯩꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯏ. ꯃꯥ ꯍꯟꯅ ꯌꯦꯡꯂꯨꯗꯦ. ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯔ ꯑꯔꯤꯛꯄ ꯍꯥꯏꯅ ꯁꯦꯐ ꯇꯧꯕ ꯅꯝꯕꯔꯗꯒꯤ ꯂꯥꯛꯄ ꯀꯣꯜ ꯑꯣꯏꯔꯝꯃꯤ. ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯍꯤꯛ ꯍꯤꯛ ꯑꯃꯨꯛ ꯇꯧꯔꯛꯏ. ꯀꯣꯜ ꯑꯗꯨ ꯄꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯟꯖꯂꯤꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯣꯜ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ. ꯑꯟꯖꯂꯤ ꯀꯞꯂꯨꯕꯒꯤ ꯃꯈꯣꯜꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯜꯂꯣ ꯁꯔ. ꯁꯨꯍꯦꯟꯁꯅꯥ ꯑꯟꯖꯂꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯈꯠꯂꯞ ꯇꯧꯅ, ꯅꯪ ꯀꯩꯗꯧꯔꯦ ꯑꯟꯖꯂꯤ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯁꯔ, ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ. ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ. ꯑꯟꯖꯂꯤ, ꯅꯪ ꯀꯞꯄꯨꯕ꯭ꯔꯥ? ꯅꯈꯣꯟꯒ ꯁꯤꯔꯤꯗꯣ. ꯁꯨꯍꯦꯟꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯟꯖꯂꯤꯗꯤ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯁꯔ, ꯗ꯭ꯔꯃꯥ ꯑꯃ ꯌꯦꯡꯂꯒ ꯀꯞꯄꯨꯔꯦ, ꯑꯗꯨꯒꯤꯅꯦ. ꯁꯨꯍꯦꯟꯁꯅꯥ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯁ, ꯗ꯭ꯔꯃꯥ ꯌꯦꯡꯂꯒꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯍꯧꯅꯩꯅ. ꯃꯁꯤꯗꯤꯕ. ꯁꯔ, ꯋꯥ ꯑꯝꯇ ꯍꯪꯒꯦ. ꯁꯨꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯪꯉꯨꯅ. ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯟꯖꯂꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯔꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯁꯦ ꯀꯩꯅꯣ? ꯁꯨꯍꯦꯟꯁꯅꯥꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯑꯦ, ꯑꯗꯨꯔꯣ ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯔꯤꯁꯦ? ꯍꯣꯏ. ꯁꯔꯅ ꯄꯥꯝꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯇꯥꯒꯦ. ꯌꯥꯝ ꯂꯩꯌꯦ ꯑꯄꯥꯝꯕꯗꯤ, ꯑꯗꯣ ꯃꯔꯛꯇꯨꯗꯒꯤ ꯑꯃꯈꯛ ꯁꯛꯂꯛꯀꯦ. ꯑꯌꯥ, ꯑꯁꯦꯡꯕꯩ ꯁꯛꯇꯣꯏꯔꯣ ꯁꯔ? ꯑꯣꯖꯥ ꯍꯝꯃꯝꯅꯕꯒꯤ ꯏꯁꯩꯅꯤ. ꯁꯛꯂꯛꯑꯒꯦ ꯌꯥꯔꯕ? ꯌꯥꯔꯦ. ꯁꯨꯍꯦꯟꯁꯅꯥ ꯁꯣꯔ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯍꯧꯔꯛꯏ. ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ, ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ? ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ, ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ. ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯦ, ꯑꯩꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯨ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗꯦ. ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ, ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ? ꯁꯨꯍꯦꯟꯁꯅꯥ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯂꯣꯏꯔꯛꯄꯗ ꯃꯄꯤ ꯁꯤꯡꯊꯔꯛꯏ. ꯁꯣꯝꯗꯁꯨ ꯑꯟꯖꯂꯤ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯤ. ꯁꯨꯍꯦꯟꯁꯅꯥ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ, ꯏꯁꯩ ꯐꯖꯗ꯭ꯔꯕꯣ?
Kapningba adu wana kangsinduna Anjali na hairei. Sir, fazaye. Aduga magun siyam lay. Suhen sana noklaga. Nang so masalo. Sir, aidi haitiye. Haidro salo, sir tagi. Handakti Anjali khomlakri. Tapna mapi sinthana isai sakpa haurei. Nangbu nungshiduna hinglibani Eigi Thamoigi Ningaichaobi Khangbidi awaba khungangi leirang amagi Mayek adu sakpa loirakpada Anjali khangba ngamdraduna mute thamduna pena kaptui Mute thamkibana Suhen sanasu Anjali kape haiba khanglamdi aduna isai adu mana makha taduna saglei Nangbu nungshiduna hinglibani Eigi Thamoigi Karamna hekta thawaina leiringai kaurasige Handakti Anjali mute lauthoklaga mapi sinthana khonjel adu tanik tanik hairaklami Sardi isai sakpasu yamna haiye Nang kapiro Anjali Suhen sana na haribadu khumbagi mahut Anjali koladu phatkak thatuna monda mamai upsinduna kaplami Haujiktada Suhen sanasu makhol thokna kaplakle Anjali na kaplidugi maram khangdrabasu ma kaple Thamoi sokna masu kaple kapna kapna machinda solei Nangi nungsibabu aina khangdaba nate Nangbu nungsimanbagi khangdaba sasinaribane aisu Numit kharani haujinkre khaba madi Helena phone da wari sanari Helena na Nang mabu mangan ngamlaroidra Nang na mangan bada harise kaigino Nganbu aigi oinabagidama khaba Nokfe tauraga Adudi nangsu jingsang da namduna upay ama tauraga lesinaba honarodana Helena su saurapna Jinglei leirigay madu oithoklaroi khangbagini aina nungda harisingse Chap mana yadudi jingsang leiri makai jinglei su aigi oiba phangloi Ho adunabu pumnamaki phanaba jinglei bu khudum chanba ngamnaba honau haribani mabu amuktang nangina khutchalabadi yare Thabakto araiba nate Nang nangamoide oiragana ai mini aga thabak sita holagi Khaba ngehak tumina wakhal khalaba matungda hairei Fare aina thokpa tawrage Helena su haujiktada nokfet ka tawduna hairei To aduni adu tawrabadi jenglei nasu nangbu nungshirani adagi nganasu jenglei bu pambiraroi Khaba marau leiba minok ama nokladuna hairei Fare adu thamlage Hoi Khabana thamkrabada Helena hingchabi dawna nokli nokna nokna machinda solei Lukhakpu kanana chaning bahnage nganchu sapmane kaidong nungda lukhak chaning roi Khabasu somda wakhal mayam ama khali tare tara thongna khallaba tungda nofet tawna machinda solei Khabani dana iso aibu apang masibadi khak yaroi